ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯅꯨꯡꯁꯤꯊꯣꯏꯕꯤ 38 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯆꯤꯟꯗ ꯐꯅ ꯅꯨꯡꯁꯤꯗꯦ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯏꯟꯊꯣꯛꯄ ꯉꯝꯗ ꯀꯥꯎꯕ ꯂꯩꯇ ꯂꯥꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯊꯣꯏꯕꯤꯕꯨ. ꯍꯦꯟꯖꯥꯒꯤ ꯅꯝꯕꯔꯗꯨꯕꯨ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ. ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ. ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ. ꯑꯕꯤꯁꯨ ꯒꯥꯔꯤ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜꯗꯨꯗ ꯐꯠ ꯌꯦꯡꯉꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯃꯄꯦ ꯏꯔꯥꯆꯦꯟ ꯂꯩꯃꯥꯏ ꯊꯛꯇ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ. ꯅꯨꯡꯁꯤꯊꯣꯏꯕꯤ. ꯃꯈꯨꯠꯇꯨ ꯊꯛ ꯊꯛ ꯅꯤꯛꯅ ꯍꯦꯟꯖꯥꯕꯨ ꯀꯣꯡꯈꯠꯇꯨꯅ ꯃꯃꯥꯏꯗꯨꯗ ꯅꯥꯜꯂꯤ. ꯅꯨꯡꯁꯤꯊꯣꯏꯕꯤ. ꯌꯥꯝꯃꯨꯡꯒꯤ ꯊꯣꯏꯕꯤ. ꯈꯨꯝꯃꯣꯁꯦ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯀꯧꯕꯗ ꯈꯨꯝꯗ꯭ꯔꯤꯁꯦ? ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗꯨꯅ ꯌꯥꯝꯃꯨꯡ ꯍꯥꯏꯅ ꯀꯧꯕꯗꯣ ꯀꯨꯏꯔꯦ. ꯀꯩꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯣ ꯅꯪ? ꯌꯥꯝꯃꯨꯡꯗ ꯁꯥꯎꯕꯒꯤ ꯈꯨꯝꯗ꯭ꯔꯤꯔꯣ? ꯅꯪ ꯌꯥꯝꯕꯨꯡꯗ ꯁꯥꯎꯗꯦꯁꯨ ꯋꯥꯔꯧꯗꯦꯁꯨ ꯍꯥꯏꯕꯗꯥꯏꯅꯦ? ꯁꯦ ꯑꯝꯇꯗꯤ ꯈꯨꯝꯃꯣꯁꯦ. ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯨꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯅꯠꯇꯕꯒꯨꯝ ꯃꯈꯣꯜꯗꯨ ꯊꯣꯛꯅ ꯀꯞꯂꯛꯏ. ꯌꯥꯝꯕꯨꯡ ꯂꯥꯜꯂꯦ ꯊꯣꯏꯕꯤ. ꯑꯃꯨꯛꯇꯗꯤ ꯍꯧꯒꯠꯂꯨꯕ. ꯌꯥꯝꯕꯨꯡ ꯂꯥꯜꯂꯦ. ꯅꯪꯕꯨ ꯁꯦꯟꯅꯍꯧꯗꯕ, ꯅꯪꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯂꯨꯕ ꯑꯁꯤꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯦ. ꯁꯦ ꯑꯝꯇꯗꯤ ꯃꯤꯠ ꯄꯥꯡꯉꯣ. ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯑꯣꯝꯁꯤꯜꯂꯛꯏ. ꯑꯕꯤ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯤꯍꯨꯜ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯍꯤꯌꯥꯡꯉꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯥꯔꯀꯦ, ꯍꯦꯟꯖꯥꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯤ. ꯃꯤꯍꯨꯜ ꯂꯩꯔꯤ. ꯈꯔ ꯊꯨꯅ ꯄꯨꯅꯕ ꯇꯧꯁꯤ. ꯊꯦꯡꯈ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ. ꯍꯤꯌꯥꯡꯉꯝꯕ ꯋꯥ ꯉꯥꯡꯗ ꯂꯩ. ꯑꯕꯤꯁꯨ ꯃꯇꯧꯗꯨꯗ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ. ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯀꯥꯟꯗꯨꯗ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯅꯇꯧꯗꯣ ꯎꯠꯂꯤꯒꯦ? ꯍꯥ? ꯀꯔꯤꯒꯤ ꯎꯠꯂꯤꯒꯦ? ꯃꯁꯤ ꯊꯣꯛꯀꯅꯤ ꯈꯪꯕꯅ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ? ꯑꯩꯅ ꯍꯥꯟꯅꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ. ꯑꯉꯥꯡꯁꯤꯡꯅ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯄꯦꯜꯂꯣ ꯍꯧꯖꯤꯛꯇꯤ. ꯄꯦꯜꯂꯣ. ꯑꯉꯥꯡꯁꯤꯕꯨꯁꯨ ꯅꯪꯅ ꯍꯥꯏꯕ ꯉꯝꯗ ꯈꯨꯇꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ. ꯍꯤꯌꯥꯡꯉꯝꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯣ. ꯍꯟꯅ ꯌꯦꯡꯉꯝꯗ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯏ. ꯍꯦꯟꯅ ꯋꯥꯔꯧꯕ ꯐꯥꯎꯔꯛꯂ ꯃꯥꯜꯂꯦ ꯊꯃꯣꯏꯗ ꯃꯥꯒꯤ ꯃꯔꯨꯞꯄꯨ. ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯍꯦꯟꯖꯥꯕꯨ ꯀꯣꯟꯈꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯅꯕ ꯒꯥꯔꯤꯗ ꯀꯥꯔꯛꯏ. ꯅꯪꯅ ꯁꯦꯟꯅꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯁꯦꯟꯅꯒꯅꯤ. ꯑꯩꯒꯤ ꯏꯆꯟꯃꯛꯅꯤ ꯈꯟꯅ ꯁꯦꯟꯅꯒꯅꯤ. ꯃꯁꯤꯒꯤ ꯃꯔꯝ ꯑꯃꯠꯇꯗ ꯑꯩꯅ ꯅꯪꯕꯨꯗꯤ ꯆꯦꯟꯍꯥꯜꯂꯣꯏ. ꯅꯪꯕꯨ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯉꯨꯕ ꯑꯩꯁꯦ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ. ꯍꯥꯏꯐꯝ ꯈꯪꯗꯦ. ꯐꯖꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯌꯨ ꯅꯪꯒꯤ ꯂꯝꯕꯤꯗꯣ. ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏꯃꯔꯖꯦꯟꯁꯤ ꯔꯨꯝꯗ ꯏꯟꯁꯤꯟꯈ꯭ꯔꯦ. ꯃꯊꯪ ꯃꯊꯪ ꯄꯥꯎ ꯌꯧꯈꯤꯗꯨꯅ ꯄ꯭ꯔꯦꯝꯂꯇꯥꯒ ꯁꯈꯤꯒꯁꯨ ꯄꯥꯎꯗꯨ ꯇꯥꯔꯦ. ꯄ꯭ꯔꯦꯝꯂꯇꯥ ꯃꯈꯥꯗ ꯒꯤꯠ ꯐꯝꯊꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯏ. ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ. ꯑꯩꯗꯤ ꯃꯥꯡꯖꯔꯦ. ꯏꯃꯥꯒꯤ ꯕꯦꯝ. ꯀꯔꯤꯅꯣ ꯉꯁꯤ ꯏꯃꯥꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯉꯁꯤ ꯐꯥꯎꯕꯗ ꯏꯆꯥꯗ ꯁꯦꯛ ꯂꯥꯎꯅ ꯐꯥꯎꯕ ꯊꯥꯗ꯭ꯔꯤꯕꯅꯤ. ꯏꯆꯥꯅ ꯀꯔꯤ ꯂꯥꯟꯕꯒꯤꯅꯣ ꯏꯆꯥꯗ ꯑꯁꯨꯛ ꯊꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯕꯨ ꯅꯪꯍꯜꯂꯤꯕ? ꯁꯈꯤꯅ ꯄ꯭ꯔꯦꯝꯂꯇꯥ, ꯁꯦ ꯍꯧꯒꯠꯂꯣ. ꯑꯝꯇꯅꯦ, ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ. ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯊꯨꯅ ꯇꯧꯁꯤ. ꯍꯣꯁꯄꯤꯇꯥꯜꯗ ꯁ꯭ꯌꯥꯝꯀꯨꯃꯥꯔꯗꯣ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯈꯔꯒ ꯆꯪꯉꯛꯏ. ꯑꯕꯤꯁꯨ ꯁ꯭ꯌꯥꯝꯀꯨꯃꯥꯔꯕꯨ ꯎꯕꯗ ꯁꯦꯂꯨꯠ ꯇꯧꯗꯨꯅ ꯁꯥꯔ, ꯀꯃꯥꯏ ꯇꯧꯕꯅꯣ ꯊꯧꯗꯣꯛꯁꯦ? ꯑꯕꯤ ꯇꯞꯅ ꯃꯥꯏꯊꯣꯡꯗ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯠꯇ ꯎꯠꯇꯅ ꯈꯨꯝꯃꯛꯏ. ꯃꯥꯅ ꯆꯨꯝꯅ ꯂꯝꯕꯤꯗ ꯆꯠꯂꯤꯀꯥꯟꯗ ꯅꯥꯀꯟꯗꯒꯤ ꯒꯥꯔꯤ ꯑꯃꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯇꯨꯅ ꯊꯣꯝꯕꯅꯤ ꯁꯥꯔ.
ꯒꯥꯔꯤꯗꯨꯗꯤ ꯐꯥꯔꯕ꯭ꯔꯥ? ꯈꯨꯗꯛꯇ ꯃꯤꯅꯤꯠ ꯑꯃꯔꯣꯝꯒꯤ ꯃꯅꯨꯡꯗ ꯇꯧꯕꯅ ꯐꯥꯕꯗꯤ ꯉꯝꯖꯍꯧꯗ꯭ꯔꯦ. ꯑꯗꯨꯕꯨ ꯂꯣꯏꯔꯤꯕꯗꯤ ꯒꯥꯔꯤ ꯑꯗꯣ ꯅꯝꯕꯔ ꯊꯥꯗꯕꯗꯨꯅꯤ. ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯅ DSP, ꯑꯩ ꯅꯪꯒꯤ ꯃꯔꯝꯗꯁꯨ ꯌꯥꯝꯅ ꯇꯥꯔꯦ. ꯉꯁꯤ ꯏꯆꯥꯕꯨ ꯑꯁꯤ ꯌꯧꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯤꯕ ꯃꯤꯁꯤꯡꯗꯣ ꯅꯪꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯀꯗꯕꯅꯤ. ꯑꯩ ꯅꯪꯒꯤ ꯑꯋꯥꯃꯜ ꯀꯌꯥꯅꯣ ꯑꯗꯨꯝ ꯄꯤꯒꯅꯤ. ꯁꯔ, ꯑꯋꯥꯃꯜꯗꯨꯒꯤꯗꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ. ꯅꯤꯡꯊꯧꯖꯥ ꯑꯩꯒꯤꯁꯨ ꯏꯆꯜꯅꯤ. ꯏꯆꯜꯕꯨ ꯑꯁꯤ ꯌꯧꯅ ꯊꯣꯛꯍꯜꯂꯤꯕꯁꯦ ꯑꯩ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ. ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯇꯝ ꯄꯤꯌꯨ. ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯁꯔ. ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯗꯨ ꯑꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ. ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯅꯣꯟꯊꯗꯨꯅ ꯃꯁꯥꯗꯨ ꯐꯥꯊꯩ. ꯑꯃꯨꯛꯁꯨ ꯇꯞꯅ, ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯤ. ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ ꯃꯄꯥ ꯑꯩꯅꯗꯤ. ꯅꯣꯡꯃꯇ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕ ꯌꯥꯎꯗ꯭ꯔꯦ. ꯏꯆꯝ ꯆꯝꯖꯕꯅꯤ. ꯀꯅꯥꯗꯁꯨ ꯂꯥꯟꯕ ꯍꯩꯖꯗꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯑꯩ ꯄꯦꯟꯗꯦ. ꯑꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ. ꯇꯥꯂꯛꯇꯨꯗ ꯑꯣꯄꯔꯦꯁꯟ ꯔꯨꯝꯗꯣ ꯊꯣꯡ ꯍꯥꯡꯗꯣꯔꯛꯑꯦ. ꯑꯕꯤꯁꯨ ꯆꯦꯟꯁꯤꯟꯗꯨꯅ, ꯗꯣꯛꯇꯔ ꯀꯃꯥꯏ ꯇꯧꯔꯦ? ꯗꯣꯛꯇꯔꯗꯣ ꯃꯃꯥꯏꯗ ꯎꯞꯂꯤꯕ ꯃꯥꯛꯁꯇꯨ ꯂꯧꯊꯣꯛꯇꯨꯅ, ꯈꯖꯤꯛ ꯉꯟꯅ ꯄꯨꯈꯠꯄꯤꯔꯝꯃꯕꯗꯤ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ. ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗꯨ ꯆꯠꯈ꯭ꯔꯦ. ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯗꯨ ꯇꯧꯐꯝ ꯈꯪꯗ ꯂꯩ. ꯄ꯭ꯔꯦꯝꯂꯇꯥꯗꯨ ꯇꯍꯥ ꯆꯪꯁꯤꯜꯂꯛꯏ. ꯃꯈꯣꯏ ꯄꯄꯥ, ꯏꯆꯥ ꯀꯃꯥꯏ ꯇꯧꯔꯦ? ꯏꯆꯥ ꯀꯃꯥꯏ ꯇꯧꯔꯒꯦ? ꯄ꯭ꯔꯦꯝꯂꯇꯥ, ꯏꯁꯣꯔ ꯈꯨꯔꯨꯝꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ. ꯑꯕꯤꯅ, ꯁꯔ, ꯑꯩ ꯗꯣꯛꯇꯔꯒ ꯑꯝꯇ ꯎꯅꯔꯨꯒꯦ. ꯃꯐꯝꯗꯨꯗꯒꯤ ꯄ꯭ꯔꯄꯞ ꯊꯣꯛꯂꯛꯏ. ꯗꯣꯛꯇꯔꯒꯤ ꯊꯣꯡꯗꯨ ꯅꯣꯛ ꯇꯧꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯏ. ꯗꯣꯛꯇꯔ, ꯀꯃꯥꯏ ꯇꯧꯕꯅꯣ? ꯗꯣꯛꯇꯔꯗꯨ ꯈꯖꯤꯛ ꯁꯦꯔꯤꯌꯁ ꯇꯥꯅ, ꯈꯣꯡꯅꯥꯝ ꯑꯁꯤ ꯒꯥꯔꯤꯗꯨꯅ ꯊꯣꯡꯕꯗ ꯌꯩꯁꯤꯟꯈꯤꯕꯒꯤ ꯐ꯭ꯔꯦꯛꯆꯔ ꯇꯥꯔꯝꯃꯤ. ꯑꯗꯨꯒꯤꯗꯤ ꯁꯝꯃꯒ ꯐꯒꯅꯤ. ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯨꯔꯤꯕꯗꯤ ꯃꯥꯒꯤ ꯀꯣꯛꯇ ꯁꯣꯛꯄꯁꯤꯅꯤ. ꯑꯕꯤꯅ, ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯗꯣꯛꯇꯔ, ꯐꯒꯠꯄ ꯏꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯕ꯭ꯔꯥ? ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯌꯥꯝ ꯋꯥꯅ ꯊꯣꯛꯀꯅꯤ. ꯀꯣꯛꯀꯤ ꯖꯒꯥꯗ ꯁꯣꯛꯄꯅꯤꯅ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ. ꯀꯩꯒꯨꯝꯕ ꯃꯥꯅ ꯐꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯑꯕꯁꯨ ꯃꯥ ꯃꯃꯥꯡꯒꯤ ꯄꯥꯁ ꯈꯔꯗꯤ ꯔꯤꯀꯣꯜ ꯇꯧꯕ ꯉꯝꯗꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ. ꯀꯅꯥ ꯈꯪꯕ, ꯍꯌꯦꯡ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯨ. ꯗꯣꯛꯇꯔꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯕꯤꯗꯨ ꯊꯣꯛꯂꯛꯏ. ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯔꯛꯇꯨꯅ ꯂꯝꯍꯥꯡ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯋꯤꯇꯤꯗ ꯀꯣꯜ ꯇꯧꯏ. ꯑꯃꯗꯨꯁꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯃꯈꯣꯜꯗꯨ ꯁꯦꯝꯗꯨꯅ, ꯍꯦꯜꯂꯣ, ꯑꯥꯔꯀꯦ. ꯀꯥꯏꯗ ꯂꯩ? ꯀꯩꯗꯧꯔꯒꯦ? ꯎꯅꯁꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯃꯅꯥ ꯄꯤꯒꯦ. ꯅꯪꯅ ꯍꯦꯟꯖꯥꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯕꯤꯕꯩ. ꯋꯥꯗꯨꯗ ꯁ꯭ꯋꯤꯇꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯦ. ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯁꯤꯗꯪ ꯈꯨꯝꯃꯛꯑꯣ. ꯆꯤꯡꯃꯩꯔꯣꯡꯒꯤꯗ ꯂꯩꯕ ꯕꯤꯁꯥꯜꯗꯣ, ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯌꯦ. ꯐꯔꯦ, ꯂꯩꯔꯝꯃꯣ. ꯑꯩ ꯂꯥꯛꯀꯦ. ꯑꯗꯨꯒ ꯄꯥꯔꯇꯤ ꯇꯧꯁꯦ. ꯄꯥꯔꯇꯤ ꯇꯧꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁ꯭ꯋꯤꯇꯤꯗꯣ ꯍꯔꯥꯎꯅ, ꯍꯣꯏ, ꯌꯥꯏꯌꯦ. ꯀꯣꯜꯗꯣ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 10ꯔꯣꯝ ꯂꯩꯕꯒ ꯃꯐꯝꯗꯨꯗ ꯌꯧꯔꯛꯑꯦ. ꯁ꯭ꯋꯤꯇꯤꯗꯣ ꯒꯥꯔꯤ ꯀꯥꯈꯠꯄꯒ ꯏꯌꯥꯡꯉꯝꯕꯗ ꯉꯛꯑꯦ. ꯐꯨꯔꯤꯠ ꯂꯤꯠꯂꯝꯗꯦ. ꯃꯣꯖꯥ ꯐꯨꯔꯤꯠ ꯋꯥꯏꯠ ꯀꯂꯔꯒꯤ ꯑꯃꯇꯪ ꯂꯤꯠꯂꯤ. ꯃꯁꯥ ꯃꯎ ꯐꯔꯕ, ꯁꯛꯇ ꯀꯩꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯁ꯭ꯋꯤꯇꯤ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯂꯤ. ꯕꯥꯔ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯑꯅꯤꯃꯛꯇꯣ ꯐꯝꯊꯔꯛꯑꯦ. ꯁ꯭ꯋꯤꯇꯤꯗꯨ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯀꯩꯁꯨꯝ ꯈꯪꯖꯗꯕ ꯁꯥꯔꯛꯑꯦ. ꯑꯥꯔꯀꯦ, ꯁꯤ ꯅꯠꯇꯕ ꯃꯐꯝ ꯂꯩꯇ꯭ꯔꯕꯣ? ꯍꯤꯌꯥꯡꯉꯝꯕꯁꯨ ꯎꯁꯤꯠꯇꯅ, ꯄꯤꯛꯄꯁꯤꯗ
ꯍꯩꯅꯗꯕ ꯐꯥꯎꯕ꯭ꯔꯥ? ꯅꯠꯇꯦꯗ. ꯑꯁꯨꯝꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ. ꯑꯗꯨꯒꯤꯅꯦ. ꯑꯗꯣ ꯋꯥꯔꯤ ꯁꯥꯁꯤꯅ ꯀꯧꯕꯅꯦ ꯑꯩꯗꯤ. ꯀꯩ ꯋꯥꯔꯤ? ꯑꯇꯩꯒꯤ ꯅꯠꯇꯦꯗ. ꯅꯪꯅ ꯍꯦꯟꯖꯥꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯤꯗꯅ. ꯑꯗꯨꯒꯤꯅꯦ. ꯑꯩꯗꯤ ꯉꯍꯥꯟꯈꯩ ꯃꯥꯅ ꯌꯦꯠꯄꯗ ꯊꯕꯛꯀ ꯇꯧꯐꯝ ꯈꯪꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅꯗꯤ 이라이 ꯂꯥꯏꯅ ꯊꯕꯛ ꯑꯃꯕꯨ ꯄꯥꯡꯊꯣꯛꯄꯗꯨꯗ ꯁꯨꯝ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯁꯦꯅ. ꯁ꯭ꯋꯤꯇꯤꯗꯤ ꯍꯤꯌꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯏ. ꯑꯁ, ꯃꯥꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯉꯥꯡꯕꯗꯨꯗ ꯑꯩꯁꯨꯅꯦ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯍꯦꯟꯒꯠꯈꯤꯗꯅꯅꯦ ꯃꯤ ꯅꯦꯛꯑꯒ ꯄꯥꯡꯊꯣꯛꯍꯟꯕꯅꯤ. ꯑꯗꯣ ꯀꯩꯅꯣ ꯃꯐꯝꯁꯤꯕꯨ ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯤꯁꯤꯕꯣ? ꯍꯤꯌꯥꯡꯉꯝꯕꯗꯣ ꯊꯋꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ. ꯀꯃꯥꯏꯅ ꯂꯩꯒꯗꯧꯔꯤꯒꯦ? ꯑꯩꯗꯤ ꯅꯪ ꯐꯥꯅꯕ ꯃꯐꯝꯁꯤꯗ ꯄꯨꯔꯛꯑꯒ. ꯋꯥꯍꯩꯗꯨꯗ ꯁ꯭ꯋꯤꯇꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯀꯩꯅꯣ ꯑꯥꯔꯀꯦ ꯅꯪ ꯍꯥꯏꯗꯨꯕꯣ? ꯍꯤꯌꯥꯡꯉꯝꯕꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁ꯭ꯋꯤꯇꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ. ꯅꯨꯄꯤ ꯐꯨꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤ. ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯍꯥꯠꯅꯕ ꯁꯤꯟꯕ. ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯁ꯭ꯋꯤꯇꯤꯒꯤ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯉꯒ ꯃꯊꯛꯇ ꯀꯥꯔꯛꯏ. ꯁ꯭ꯋꯤꯇꯤ ꯑꯅꯥꯕꯒꯤ ꯆꯩꯅꯥꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ. ꯀꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯁ꯭ꯋꯤꯇꯤꯕꯨ ꯀꯥ ꯃꯅꯨꯡꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯜꯂꯤ. ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯃꯐꯝꯗꯨꯗ ꯑꯦꯅꯤꯍꯥꯎ ꯇꯧꯗꯨꯅ ꯅꯈꯣꯏꯅ ꯄꯨꯒꯗꯕꯅꯤ. ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯂꯥꯛꯑꯦ. ꯀꯥꯎꯟꯇꯔ ꯂꯩꯔꯤꯕ ꯗꯣꯝꯗ ꯆꯪꯗꯨꯅ ꯍꯦꯟꯖꯥꯒꯤ ꯂꯩꯐꯝꯗꯨ ꯍꯪꯗꯨꯅ ꯀꯥꯔꯛꯑꯦ. ꯃꯅꯨꯡꯗ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯟꯗꯨꯅ ꯏꯁꯤꯁꯤꯅ ꯍꯤꯞꯂꯤꯕꯤꯗꯨ ꯎꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ. ꯃꯈꯨꯠꯇꯨꯅ ꯑꯃꯨꯛꯁꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯊꯨꯅ ꯐꯔꯣꯀꯣ ꯕꯦꯕ. ꯅꯪꯅ ꯋꯥꯔꯧꯗꯦ ꯍꯥꯏꯔꯒ ꯋꯥꯔꯧꯕꯗꯣ ꯌꯥꯝꯕꯨꯡ ꯂꯩꯕ ꯉꯝꯗꯦ. ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯄꯥꯡꯒꯜ ꯑꯣꯏꯔꯝꯕ, ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯥꯎꯁꯨꯝ ꯑꯣꯏꯔꯝꯕꯗꯣ ꯉꯁꯤꯗꯤ 이칙 ꯆꯤꯛꯂꯦ, 이ꯍꯥꯡ ꯍꯥꯡꯂꯦ. ꯊꯋꯥꯏ ꯅꯪꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯒ ꯍꯛꯆꯥꯡ ꯑꯩꯕꯨ ꯀꯔꯤ ꯂꯪꯊꯣꯛꯑꯝꯃꯤꯅꯣ? ꯍꯛꯆꯥꯡ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ ꯌꯥꯗꯕ꯭ꯔꯥ? ꯀꯨꯏꯔꯦ ꯎꯗꯕ. 이좀 ꯆꯨꯝꯖꯕꯤ. ꯅꯪꯅ ꯑꯩꯒꯤ ꯏꯊꯥꯗ ꯀꯣꯟꯗꯨꯅ ꯀꯞꯆꯗꯨꯅ ꯑꯣꯏꯅꯖꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏ? 이ꯍꯥꯡ ꯍꯥꯡꯂꯦ. ꯃꯈꯨꯠ ꯈꯨꯇꯨꯝꯗꯨ ꯆꯦꯠꯅ ꯇꯥꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜꯂꯤ. ꯑꯃꯨꯛ ꯐꯠ ꯄꯥꯡꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯍꯦꯟꯖꯥꯅ ꯍꯤꯞꯂꯤꯕꯗꯨꯗ ꯌꯦꯡꯂꯒ ꯌꯥꯝꯕꯨꯡ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯦꯀꯣ ꯊꯋꯥꯏ ꯃꯆꯥ. ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯣꯌꯨꯝꯕꯁꯨ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯦ. ꯑꯁꯨꯛ ꯄꯪꯕ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯅꯣ? ꯇꯞꯅ ꯄꯥꯡꯊꯣꯛꯁꯦ ꯍꯥꯏꯔꯃꯛꯇꯨꯗ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯇꯥꯗꯕ. ꯑꯩꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯁꯨ ꯄꯨꯝꯅꯃꯛ ꯈꯪꯕ ꯃꯥ ꯐꯥꯈ꯭ꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯇꯥꯂꯛꯇꯨꯗ ꯁꯥꯟꯇꯗꯨ ꯃꯅꯨꯡꯗ ꯆꯪꯉꯛꯏ. ꯁꯔ, ꯀꯩ ꯂꯩꯔꯦ? ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ. ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯗ. ꯃꯊꯥ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯔꯕ ꯀꯥꯟꯁꯤꯗ. ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ. ꯁꯔ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯁꯥꯟꯇꯒ ꯂꯣꯌꯨꯝꯕꯒꯗꯣ ꯄꯨꯂꯤꯁꯅ ꯀꯣꯏꯁꯤꯜꯂꯤ. ꯑꯕꯤ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯊꯥꯡꯂꯒ Now your game is over ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯂꯣꯌꯨꯝꯕ ꯃꯆꯤꯟꯗꯨ ꯐꯩꯔꯞ ꯆꯤꯡꯉꯒ ꯅꯣꯛꯏ. ꯃꯄꯨꯗꯤ ꯐꯥꯗ꯭ꯔꯦꯗꯅ ꯃꯅꯥ ꯑꯣꯏꯅ ꯐꯥꯔꯒꯗꯤ ꯀꯩ ꯀꯥꯟꯅꯒꯅꯤ? ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯎꯞꯂꯤꯕ ꯃꯥꯛꯁꯇꯨ ꯂꯧꯊꯣꯛꯏ. ꯍꯦ ꯃꯤꯁꯇꯔ, ꯅꯪꯅ ꯂꯣꯌꯨꯝꯕꯕꯨ 이라이 ꯂꯥꯏꯅ ꯐꯥꯒꯅꯤ ꯈꯟꯕ꯭ꯔꯅꯦ? ꯕꯤ ꯀꯦꯌꯔꯐꯨꯜ. ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ. ꯀꯅꯥ ꯈꯪꯕ? ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯅ ꯅꯣꯛꯏ. ꯑꯕꯤꯗꯤ ꯃꯥꯅ ꯉꯁꯤ ꯎꯔꯤꯕꯁꯤꯗ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ. ꯑꯗꯨꯗꯤ ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯂꯣꯌꯥ. ꯑꯕꯤꯗ ꯁꯣꯔ ꯁꯥꯡꯅ ꯍꯟꯗꯣꯛꯏ. ꯂꯣꯌꯨꯝꯕꯒꯤ ꯃꯐꯝ ꯀꯗꯥꯏꯗꯅꯣ? ꯃꯗꯨ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯍꯛ ꯂꯩꯇꯦ. ꯅꯣꯏꯅ ꯉꯝꯖꯔꯒꯗꯤ ꯃꯥꯕꯨ ꯐꯥꯎ, ꯉꯝꯗ꯭ꯔꯒꯅ ꯑꯩ ꯈꯪꯗꯦ. ꯑꯕꯤ ꯁꯥꯎꯅꯤꯡꯅ ꯂꯣꯌꯥꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯤ. ꯂꯣꯌꯥꯁꯨ ꯁꯦꯝ ꯁꯥꯍꯧꯗꯕꯅ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ. ꯃꯆꯤꯟꯕꯥꯟꯗꯒꯤ ꯏꯁꯨ ꯇꯥꯔꯛꯏ. ꯑꯗꯨꯕꯨ ꯂꯦꯞꯇꯦ ꯀꯔꯦꯝꯅꯕꯗꯤ.
Noina fangliba, Loyumbagi maramdudi, Kaziktani. Mabu, Nangbu Sukanano Haibadi, Aikangi. My partner Bono, Mr. Abi, Elias, CID Tom 10. Abi, magalak minariba singduda onselaga. Bukrose. Kado pumchik hekchi e, Leuri Bahaibabu, Santaga Magatanga Heure. By combo Badauraga, Amtonasi. Kaidalegi Made. Mayum the Lerum Ganisa. Ma, Lokalurase. Adogo Wakarakanasi. Tabuksi, Kazik Tagi, Yam Lusulukadori. Santa the Wangang Day, Anido Mapanda Tolaktuna, by Kombalobala e. Santa Sukari Gumbama, Ningsing Mangsing Tauduna. Sir, Kaigumbamta. Hayo. Aina Yam the Chingnaba Mabudi, Laser. Kainunang Chingaribase. Sir, Loyumbagi Machanupi Haisi, actress Nelly Mali. Sir, actress Nelly Gimaramda, Kazik Tisanbio. Aduga Magi Mapake so, UK the Labado, Adugi Maramda so, Kazik Ingsanbio. Abi, Wakal Kanbagi Mawong Dalay. Santana. Suitibo, Sir Hardy Kutalay Gray, Jumbrasa. Abi sungap na. Koy noise. Ngasalo yun mo na haibadagi, kang mani. Ay di suitibo pa din na. Ato di po na, kumay to ba? Arti kutalay rambaya. Maga pa pong na daidi. Ado sir, ibe mo do, kajukjaksan na sinabiyo. Ngasa hiram iba wafam do na di, makoy, karigumba karati tarakata ba mali. Asam da na kamdaw suiti, kay no arke, nang tawrise. Loyum ba kadale? Loyum ba po, nakoy na pabang ang gani haibadi, kalun, namang dafaba. Hiyang ang bado handakti kang lawlaw Ay haise, sasal kumo. Nang nakangay ba, kang bado na ni, ay nanga ise, nang wanda. Loyum ba kadale? Suiti do, wangang di, tuminalay. Hiyang ang ba na? Ay nang gisay, nang wanda ni. Loyum ba kadale ge? Sasal pa kumpiro. Kadale ge. Natrabadi, ay saura ka ni. Nang buhat ning mapahor ka ni. Suiti do kirup, upay lay traduna, asing bado hara Yukeda, mapagi manakta. Nang gamaga day, bako may paunay. Phone datang, paunay. Hosik Manipuri layriba, Loyum ba sa kanana? Adudi, Loyum manate. Loyum bagi may kum uptana, laybane. Loyum mana silak ba, planpum namak. Mana tap na, bangtok pa ne. Hiyang ba, tap na non taraga. Nanggaron ba mariliri si, karamba ka na. So iti mamay mamito, ngang sila Loyum ba gane? Kamay na, Manipuri talokte, haraga. Mamang taani, Manipuri tolame. Hiyang ba, maaptari haibagong magkoktunomi. Magi maramda, karaharo. Nakoy na kangi daw, chap mane. Ay na kang ba? Aduga na ilido, Loyum bagi machane. Maming ngaseng ba, Ningthoubi kau ba ne? Yam hay na sanay. Lilase, ay nilushin mi bata ba ne? Suiti da wangang da, tuminalay. Aduga nang, lugi matungin na. Maralay sa drabi ang mabo. Hat na basin bagi. Tirak pong sa bata ba ne? Madudi, masana yan na sinja ba ne? Hiyang ba, saam na suiti ni mamay da, kupak na tara Nang nga man na maramoy do na. Mayam na ingon da. Tamoy banda ba? Minung silay da babangong. Wala se. Nang kang de. Ay gitaway da gihina. Luna kan jabi. Nung si jabi bo. Nang nasi na ba? Sin ba? Ay na nang bo. Taray tam ganing kan bro. Ha? Nasagi oy jabatang. Kan ba? Masado asaw ba do? Pajin na ba oy na? Kutum chit na ta sili. Han na da. Mafam do dagi. Prap tola Paikomba, Santa, Abi, makoy humso, arubawa do kara kanaraga hala Gari da tauna, pocket tagi phone do lautuaga, Shyam Kumar da call tora Hello sir. Kari lere. Sir, hospital do security kara kung natambiyo. Kudong tiba nang bagi chance yam na wang na lere. Adugi day ay nahana na sinkrabani. Nana kari ching na bale. Ching na bagi day, ching na bangata ni sir.
ꯐꯔꯦ ꯐꯔꯦ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯇꯧ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯒꯅꯨ ꯐꯅꯤ ꯁꯥꯔ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯕ ꯇꯨꯡ ꯑꯕꯤꯁꯨ ꯁꯣꯏꯇꯤꯒꯤ ꯂꯩꯐꯝ ꯊꯤꯕ ꯍꯧꯔꯛꯏ ꯁꯣꯝꯗ ꯍꯤꯌꯥꯡꯉꯝꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯍꯦꯛ ꯌꯧꯕꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯨꯡꯅ ꯁꯤꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯛꯏ ꯃꯁꯥꯗꯨ ꯆꯥꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯁ꯭ꯄꯤꯗ ꯀꯟꯅ ꯍꯥꯏꯋꯦ ꯑꯣꯏꯔꯤꯕ ꯂꯝꯕꯤꯗ ꯂꯥꯛꯏ ꯃꯥꯡꯗ ꯊꯧꯔꯛꯏꯕ ꯇꯥꯇꯥꯗꯨ ꯎꯕꯗ ꯍꯤꯌꯥꯡꯉꯝꯕ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯨ ꯅꯝꯗꯨꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯛꯄꯒꯤ ꯐꯥꯕꯗꯨ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯀꯟꯗ ꯎ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯪꯊꯣꯝ ꯊꯣꯝꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ